ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯖꯣ ꯁꯤꯒꯤ ꯐꯣꯔꯝꯒꯁꯨ ꯁꯦꯝꯈ꯭ꯔꯕꯅꯦꯕ ꯑꯔꯥꯎꯟ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯗꯨꯋꯥꯏꯁꯤꯗ ꯑꯗꯨꯗ ꯃꯤꯖꯣꯒꯤ ꯄꯥꯔꯠꯇꯒꯤꯗꯤ ꯃꯤꯖꯣꯒꯤ ꯑꯦꯅꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯃꯤꯖꯣꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯨ ꯃꯈꯣꯏꯒꯤ ꯑꯗꯨꯒꯤ ꯐꯣꯔꯃꯦꯁꯟꯒꯨꯝꯕꯗ ꯌꯥꯎꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁꯇꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯅꯈꯣꯏ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯌꯥꯅꯍꯜꯂꯣ ꯑꯅꯤꯁꯨꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯒꯅꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯨ ꯄꯨꯔꯒ ꯃꯤꯖꯣꯔꯥꯝꯗ ꯂꯥꯛꯀꯅꯨ ꯃꯤꯖꯣꯔꯥꯝꯁꯤ ꯌꯥꯝꯅ ꯅꯤꯌꯔꯂꯤ 2 decades ꯁꯤꯒꯨꯝꯕꯒꯤ ꯍꯤꯡꯁꯥꯒꯤ ꯃꯔꯛꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯦꯁ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯖ ꯑꯦ ꯕꯤగ్ ꯕ꯭ꯔꯗꯔ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯅꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯁꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯨꯝꯕ ꯇꯥꯜꯂꯨ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣ MZ ꯄꯤ ꯍꯥꯏꯒꯅꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯄ꯭ꯔꯣꯅꯥꯎꯟꯁ ꯇꯧꯏ ꯃꯤꯖꯣ ꯖꯔꯂꯩ ꯄꯥꯎꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯦ ꯑꯆꯧꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯟꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯃꯤꯖꯣꯔꯥꯝꯗ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯏꯔꯥꯡ ꯂꯥꯛꯄꯗ ꯈꯪꯍꯧꯗꯕ ꯐꯣꯔꯁꯦꯁ ꯈꯔꯅ ꯌꯥꯝꯅ ꯑꯟꯔꯦꯁ ꯑꯃ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯍꯟꯈꯤꯕꯗꯨ ꯌꯥꯝ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯣꯏ ꯑꯗꯨꯝ ꯍꯥꯏꯖꯩ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃꯗ ꯇꯧꯕꯤꯒꯅꯨ ꯅꯣꯏꯒꯤ ꯆꯥꯕ ꯐꯤꯊꯨꯡ ꯄꯤꯕꯤꯒꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤꯅꯦꯕ